Jiribamda Maitei Angang Ahum Amadi Nupi Ahum Hatpada Chenabani Haiba Maruiba Myoyama NIA na Fare Haidi. Manipur Legislative Assembly ki Health and Fitness Center ma Speaker T.S. Satyabrata na hangdokre. Lecturers Association Manipur Lam Lisangani Taranipal Bets na Sangshilaki pen down strike ki lainga ka wari sanabadagi matam kharagi waina handokle haidi. Amasung Ain gi wangbada lam khopsin basing Thobal District Administration asu takhai ba hokre. Kurumzari ISTV News meeting tabiri basingbu numidangi Manipuri pauda taramnoksari haujuk pau sandong pizari Manipur gi Jiribam district mamang sahida maitei angang ahum amadi nupi ahum hatpada senabani haiba maruiba myoyama NIA na fare haidi kasar police ki matenga loina na fare haidi ba myoya dudi Thanglelan Mar Elias Boya Assam ki Kasar district ki Moinathol village dagi ni haidi kasar gi SSP Munal Mahatana national media da phongdo kibada Faraba Thanglelan Mar asina makoi tarupu phaba amadi hatpagi thabakta asoba thogdang lowki haidi Magna Mokoi Tarukpu Zakuradur Ghatagi Kaishal Panji Village Ghat Fauba Hida Pubagi Tabak Susataki Haidi Makata na Farba Thanglelan Marbu Wahang Pohong Satari Haina Pawasina Makatari Manipur Legislative Assembly gi Health and Fitness Center ma Speaker T.S. Satyabrata na hangdokre Chingmairong Dalaiba Assembly ki complex ta pangthokpa Health and Fitness Center hangdokpagi thoromaduda MLA Asabudin Assembly Secretariat ki Secretary Rohit Shapam amadi atai makok thongba official singsu saruk yaki Badminton court table tennis na singbasing yawba center adu hangdokpaga mari leinana Speaker T.S. Satyabrata na Assembly ki asin bathabak singdagi staff singna ngaihaktang kaithoktuna wakhal amadi hakchang pothabagi mathok taba leibana Health and Fitness Center asi hangdokpani haiki Center asi mapung phan hangdokna na bhonabada Assembly Secretariat ki staff singna lokhiba thodangbu thagat ki Center asida gym yauna matam ga chunaba makhal gi masak matum sing thamna ba makhata na hona khigani haiki tu su su ba pho khongdang ka thagalaga Manipur miyawgi chang tinen ka jenya thabang no ba atopal lam sing dis hol ka ni habi thajulu thamjani Haukiba July ki tang kun mathoidagi Lecturers Association Manipur Lam Lisangani Taranipal Bets na sangsilakiba pen down gi strike asing asidagi matam khara handokle haina Lecturers Association Manipur gi secretary na khutiek piduna thadorakpa cherol amana haidi cherol sina makha taraduna lenga ki official singa lam gi executive singa famina duna yasinaba puraktuna khongjang asi handokhibani haidi ngasi famina kiba duda regularization pending file process ki sarukoina solution finding groundwork khudingmak loishile maramaduna makhata ba competent authority governor in council dagi approval gidamakta numit nini humni da file put up tauragani department ki higher authority sing joint oba kuidribana groundwork sing asi lotion bada matam kara lokhibani makhata na lamgi executive ahum gi transfer order thokiba adu lenga ki maikai dagi handoklagani haibagi thajabasu pirakpana khongjang handokpani haidi thabak sing asi mapung fana tawrakani haibagi thajaba lamna thamli haina cherol asina makhatari Manipur Land Revenue and Land Reforms Act 1960 ki Section 15 ki makhada Thobal District ki manungda leiriba public place singda niyom gi wangmada yum dukan amadi atai lanai gi ba pot paisinduna sagalakli bapunamak chaliba thasigi kunthra fawbada masa masa na siduk chanaba masung lokthokna ba DC Thobal hana kamaina order thokibaga loinana ngasi dagi district asidasu eviction gi thabak hokre District Police Thobal gi additional SP na lusingba Thobal Police ki personnel singna Thobal athopam arong turel maya dalediba nauna sagatpa horapa structure kaya JCB season aduna thugai khre Thobal Mela Ground lamkhai yaripok chatkiba lambi gi nakal da saramba dukan kaya su police na eviction chathaba horakle tabada masa masa na sidong nakhi Deputy Commissioner Hana Kamai su eviction adu da yengshin blakhi Netaji Subhash Chandra Bose Awasiya Vidyalaya gi Mahirui Singna Kumbi Central High School da leiduna Mahimasing Tamliba Mahirui Singh amuk vulnerable area wiriba Kumbi SC gi Laingau B School da
Hongjin Handuna Mahitam Hana Basilak Lagadi, School the Gi, Masasing Loktolagani Haina, Mahirusingi Halamansing the Fondorakli. Nasi Bisnupur District Wena Samagra Siksha Program na Support Oraga, Kumbida Hangokpa, Residential School Moiriba, Netazi Subhasandra Bose Awasia Videlia Gimaramda, Miam the Lan Uhunbayaba Pau Shandorpa, Laibak Tibani Haiduna, Mahirusingi Halamanabadi School Latugi, SMDCG members sing yauna Kumbi Central High School the Pangthok Papau gi mifam da wafam se fongdu khibani Mahirui sing aduge halaman sing na makhata na Manipur da thokliba irang asina maram oiraga school sina hana leiramliba mafam laingo bida amuk hongjin ba haibasi hojik thokliba irang asina khudong chadaba mayok nagani khalli tasengna school building leiriba mafam asi Chingkhong Chingya Nakpa Mafam Oibana, Angang Sing Labada, Kudung Tiba Tokpayai, Marmaduna, Laingobida School Hongjin Gataboirabadi, Angang Loktuna, Mahitam Halaroi, Kumbi Central High School Dadi, Yamna Mafam Chaba Moibana, Ing Tapna, Mahimasan Tamhangani Kanbadagi, Mafam Sida, Angang Sing Tamhanbani Haiki. Tamase, Mafamadu the Tamadadi, Angang Vija, upon the Tabas, upon the Giza Baitare, Tajandraba, and see the Kumbi Tamagadi Aquada, Santi Wipa, Adia Shamaku, Lanchilla, even in Mafam Tajin by Vasia, Wakan no Ajada Bogo, Adonani, Adona, Mana Hagawadu, Kadino Habadu, Ayaba Yautana, Guardian Ayaba Yautana Mana, Harako, Guardian Saraga Habadudi, I'm going to have it a Kunu Hamadon, the Shanuk Pikiro and Apana, Mediai Tonda Hajadi. Like all the like the design is here when some because some have present situation Madam Moraga. I don't know could be the labor say a quite present parents in you and the Amna Pare Hazaning. Paugi Mifamaduda SMDC gi members wariba MLA Kumbi SC Education nominee Langolzam Suras Maitena School asi DC na chairman amadi Jadi O John Four na secretary member oibagal oinana MLA Kumbi SC na member oina SMDC SC sembani School si chahi ani helaklaba irang sigi mamangda Kumbi SC gi laingobi hairiba mafam asida angang sing mahaimasin tamlamlabasu irang asi lakpadagi lairik tamdana lairikibani haiki adubu school asi vulnerable area da leibana angang sing asigi career manghan bayade haiduna MLA DC amasung department ka loinana kanna honaduna matam koina lairik tamba phangludrabasu hojik lairiba Kumbi Central High School da temporary oina lairik tamhanduna class 10 ge examination academic session anirak lisangani kunmari amasung lisangani kunmanga gi oina thanba ngamduna handak chahi gi oina susada chama pass to honba ngamkhre haiki Hojik school sida punna mahiroi chama kuntra laiduna mapung phana mahimasin tambiri tanja sida school asigi masana masabu land donor ni haizaba khumanthem khelendro haiba miyoi asina matam matam gi oiba case thazilakpana maram oiduna sahi asigi jun gi aroiba chayol fawbada mahimasin tambangamdana lakhibani adubu karigumba source kharadagi lisangani tarani thoidagi donor ni haiba miyoi asi asengba donor natte haiba mari lenaba SDC SDO singdagi khangbangamle Tasengna laingobida sariba school sagi pata si masagi maming leite chongkham sharat koba mioi amagi mingda leiri magna lamasigi asaba pata pairaga mari leinaba singda thagatuna landowner ni haiduna ayetpa apan bagaya piduna leirakibani hairi adubu tha maru masidagi high court ki order magi matungina angang singasi punsi mangdana naba class makha sathaba yaragani harakpadagi matungina Ingna chikna class atharakibani asumna ingna chikna class mahimasin tamba horaklaba matam sida oida padaba tawriba miyoi kharana media da MLA na politicalize tawre haiduna sandurakpa si laibak thibani makhata na asengba khangdana MLA bu lana uhana bokhonaganu haiki Mafam asida angang singsi career mangdanabagi class tawbu yare haibagi order su sida leijare suk yam wana angang singsi career singsibu mangan bi yade aidana wana honajadana ngasi fawbada kogi foodingi amadi lodging na singbase honorable masamakna hakthengna laktana yengsinbira matungda magi suk yamna sengna chumna tawriba sida makoina privatize tawba politics tangi adu ada haidana sumaina fattaba mongda sandokpirakpasi yam nungaite Masana Yadaba Nupigi Kai Kumna Manghan Bagi Maralda Nupa Ama Fast Track Court Number 1 Manipurna Chahitara Jail Gifadok Pi Kibagaloinana Lupa Lak Ama Fine Tina Nabakangan Crep Fast Track Court Number 1 Manipurgi Special Judge RK Memsagi Court Na Phadok Pi Krabamiyo Yadudi MD Abdul Rahman Elias Ibomsa Chahi Kunithoi Apokpa Abdul Manal Kwakta Kuman Mayai Lekai Ward Number 4 Moirang Police Station Kwon Badagini Haidi
था असुगी तांग कुनिपान कोर्टना पोक्सो एक्ट लिसंगनी तरानिथोई की सेक्शन 4 की मखादा मरा लेरे हाइना लाउथोख्रब मतुंगदा सथखिबा फादोक पीबगी हियरिंग दा एक्यूज की स्पेशल पब्लिक प्रोसिक्यूटर ना मरा लेरे हाइना कोर्ट असना लाउथोख्रबा MD अब्दुल रहमान ना मसागी चही 13 खक्त सुरिबा नुपी अमदा सथरखिबा असि यामना साथीबा क्राइम अमनी मियोबगी मिनुंगसि लेतना सथरखिबा क्राइम असगी ख्वाइदगी अहकब चैराक फंगफम थोई मधुना तुंगदा अंगांगसिंगी मथक्ता क्राइम सथदनबगी खुदम ओइगदोरिबनी हाइना कोर्ट थमखी कोर्टना काउंसिल अनिगी वाफम अमदी कन्विक्ट तारबा मतुंगदा हाइरखिबा वाफम तारबा तुंगदा MD अब्दुल रहमान बु कोर्ट अदुना चही 13 गी रिगोरियस इम्प्रिजनमेंट लाउथोकपदा नतना फाइन ओनसु लुपा लाख अमा फाइन थियनगदबनी हाइना लाउथोखी फाइन गी सेनफम थीद्रबदी चही अमगसु सांगथना जेल द थमगदबनी हाइना खंगहनखी हाइरी कोर्ट अदुना मखा तारदुना विक्टिम वहौरिबी अदुगी वैनसु नंगहौरिबा अवाबा रिहेबिलिटेशन की अमसुंग ट्रीटमेंट चिंबगी मथौ ताबा येंगलगा विक्टिम दा कॉम्पेंसेशन ओना लुपा लाख मरी स्टेट गवर्नमेंट ना विक्टिम कॉम्पेंसेशन फंड की पीननबसु कोर्ट ना खंगहनखी हाइरी पेन डाउन स्ट्राइक चथरिंगैदा लेक्चरर्स एसोसिएशन की प्रेसिडेंट सेक्रेटरी अमदी जिरी दा ट्रांसफर तौखरे लमलाई हायर सेकेंडरी स्कूल की महिरुइसिंगनसु पोस्टिंग से यानिंगदब फोंगदोक्तुना खोंजंग संगसिनख्रे ngarang जुलाई 19 दा एजुकेशन एस की अंडर सेक्रेटरी युमनाम अरुण कुमार न थोकिबा ऑर्डर अमना लेक्चरर एसोसिएशन की प्रेसिडेंट असेम संजोयबु वांगोय हायर सेकेंडरी स्कूल दगी सोमदाल NK हायर सेकेंडरी स्कूल दा मदी जनरल सेक्रेटरी रेंगबम मालेमगानबी सनुबुना लमलाई हायर सेकेंडरी स्कूल दगी जिरिबाम हायर सेकेंडरी दा पोस्टिंग थाकिबनी हाइरी महिरोसिंग स्कूल गेट लेप्तुना ओजासिंग की खोंजंग नमरम वरगा लाइक तंब फंगदबा यानिंगदबा फोंगदोक्तुना खोलाव लाउरब तुंगदा पुंगदोंबम लमखाई फावबा खोंचत अमसु सटखी खोंजंग अदुदा सरुक याखिबा महिरोसिंग माइकैदगी फोंगदोरकपदा मतम अमदा लैंगा की प्राइमरी मदी हाई स्कूल सिंगदा महिरोय मरांग कायना तमलमलबसु ngasi स्कूल अयामबना मुतपगी पांखक्त लेख्रे लैंगा की असोइब थौसिलना प्राइमरी अमदी हाई स्कूल सिंग मुथतख्रब मतुंगदा लैंगा की हायर सेकेंडरी स्कूल सिंग सु मुथनन बहोनरक मानब थौसिल यानिंगदे ओजा ट्रांसफर तौखिबगी थवोंग यानिंगदे हाइखी तौजी गवर्नमेंट करीमतसु छात्र सिंह की खलगा करीमते एक्शन हमतसु लखतपिदे गवर्नमेंट स्कूल तमजरिबा लेता लाइरा छात्र सिंह खोइसिबो मांगहननिंगबिरा नत्रगना गवर्नमेंट खनबिरसि करिनो मसी छात्र सिंह की माइकैदगी तसिंगने याजनिंगदे ट्वेल्थ कईगुंबा हाइदि ओजाजिंग मतिक चाना थम्बिद्रमना इसादि कईगुंबा फेल होइबा तागदि अखोय छात्र की टुंगी केयर ओइना मांगनबा ओइना थोक्तोरे तसेंगना हाइदि गवर्नमेंट साइडगी ओजासिंग असि मतिक चाना पिबियो अमदि ओजाबु ट्रांसफर थाबासि तसेंगना हाइदि ट्रांसफर थाबिगनु ओजा वालगा लैरिबासे ओजासिंग जु यागदि मेंजनबियो हाइना निसिंजरे गवर्नमेंट सिंगना सोथारबा अखोयगी स्कूल सिंगजिबु येंजनबिदुना करीगुम थौदांग अमदा लौखतपिरक्तरबदी साद्र अखोयजिंग तुमिना सुकै लेररोय अखोय ngasi चंजनजरिबा खोंजन असिदगी मदम हाताबदी अमुक हेंगन चंजनलकनी अखोय छात्र सिंगी राइटपु मांगहन बिगनु अखोय छात्र सिंगी राइटपु मतिक चाना फंगन बियो अखोयबु मांगहन बिनबा गवर्नमेंट मखा ताना सिनबिगनु हाइना हाइजरि लांगमैदोंग हायर सेकेंडरी स्कूल की टोंगान डिपार्टमेंट की अवार्ड पर ओजा सिंह मरी लेनबा अथॉरिटी दा थोबदा हापिर उहाइना लांगमैदोंग हायर सेकेंडरी स्कूल की महिरोय इलांगबम पांथोई सनुना मणिपुर प्रेस क्लब त पांगथोप पावगी मिफमदा फोंगदोखरे पांथोइना मखा ताकिबदा थासगी तांकुल हुमदोइदा स्कूल असगी फिजिक्स डिपार्टमेंट ता ओजा अनि लेबगी मनुंगदा ओजा अमा ट्रांसफर तौखरबा मतुंगदा थंगनबा नुमित तांग कुनमरीदा ओजा अमा स्कूल अदुदा ट्रांसफर ऑर्डर थोकलबसु ngasi phawba school da laktuna join tawdri ngasi mahiroi singna school sigi waliba oja singi matangda education gi director unabada director na numit nini phawba gi manungda waliba oja sing tharaklagani haina thajaba pirakle haina phongdokiba ga loinana haukiba chahi lisingani kulhumdoi gi me ahum dagi horakiba irang sina maram waraga माइकई अदोम की स्कूल सिंग क्लास निंगथीना तौद्रे मरमदुना हारिब स्कूल सिदा तंबा लाकपा महिरोय मसिंग यामबना मरम ओरगा स्कूल सिगे अवाटपा ओजा हापीबा अमदे इंफ्रास्ट्रक्चर अथुबदा समजनबिनबा मरी लेनबसिंगी पुकनिंग सुंगशिनखे Asi education director unajare sar masama naju numinini sigi manungda akhoi award pa ozado pibirage haina habiragle yamna di apenba pokjare sar singna tumaina habirapodo dubu athuba matamda action lawja ningi irang jina maram oraga 23 May dagi haida ba school singi chalaiba phajana ngamdre class phajana tawdre maram asina langmidong higher secondary da chhatra khudingmak loina thungye arapa dagi su yaure duna chhatra singduna yumbi ma semna benda mukta langmidong higher secondary da laiba chhatra singi asama mangmagi phibam urakpana
ꯑꯊꯨꯕ ꯃꯇꯝꯗ ꯑꯣꯖꯥ ꯑꯁꯤ ꯍꯥꯞꯀꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ MB College Students Union na union asigi lairiba allocated budget ki wangmada maram sadaba demand sing tawduna college asigi oza sing da khudong chadaba thokhan ba si nungaite college asi niyom amagi makhada chathaduna lakliba college amani anda college asigi student union na college asida taliba demand sing asi maram sadi haina MB College Teacher Association ki president Dr. T.S. Robin na college asida pawmi sing unabada fongdokle MB College Teacher Association ge oza sing yauna pangthokba pawmi sing unabaduda mahak makhata na college asigi student union na union asigi masagi leijaba allocated budget lupa lakh ahum lising kuntrani pan chamagi wangmada demand tawribasi external excursion tour gi lupa lakh ani lising taruk internal study tour gi lakh ama lising marfudra college toilet repairing gi lupa lakh ahum debating competition gi lupa lakh amaga lising kunthra homdoi inter college music and cultural competition gi lupa lakh amaga lising humputra taruk ki senfam demand tawbaga loinana student union gi leader kharana admission tawbada fee amata lawduna quota pigadabani haiba demand sing asi maram chaba demand natte maram di union asigi allocated budget asi lakh ahum lising kunthra nipan chamani haina fongdokhi mahakna makhata na maram sadaba dimana si college gi maikai dagi ya khidraba matungda college asigi thabak thoromda student union gi leaders singna khud thingjin ba horaki bani union gi members singi unethical demand asina maram oiduna teacher in charge sing resign tawki baga loinana hiram asigi matang da mari leinaba higher education department asu wakat khre haina fongdokhi maram chaba proposal lakpa matamda maram chaba suggestion lakpa matamda ngasi college gi oja singgi amade principal gi side gi yakhidaba amata yawgidri yakhidaba su yawe ana khanjai angang singsina press da khara phongdokhibado madu college gi yam ona tainaba college da sungthok thokdaba thabak ngaktani haina sinau singi mafanda manipuri praja myam tungna yohambinaba akoi gi college gi oja sing amadi staff singi tarabdagi thamjaningbani Laibak thiba thodok ama oina district hospital Thopalda hokiba July 19 gi nomidang da angang unaraba matungda laikhidrabi teksham mayai laikai dagi samita gi misibu yaning de haina pendaba fongdukla dunangasi atokpa maira paibi apun belub ampal na sinduna Thobala thopum kaithel waiting set ta wakat mifam sathakre We want justice haina thaba placard sing paiduna sathakiba wakat mifam aduda saruk yaraduna leimapokpam leiren amadi laikhidrabi samita gi mapan thona samita gi misi asi yamna pende haiki laikhidrabi samita na ware haina kayarak hairaba fawada doctor amadi nurse ki staff singna operation to bahaibasidi mahoshana adum khara chaina khol leibani haiduna hanna yengdana thambadagi laikhidabani haibasi doctor amadi nurse staff sing yamna asoiba amani district hospital ama leiba haibasi yamna fai adubu matik chadaba doctor amadi staff sing thamjilabadi miyamna kiba phaunaba hospital ama haibadu oiragani maramasina samitana sikhibada chenariba doctor amasung staff sing adu thabaktagi terminate tau makhatana JSC na changshilakpa khongjang singdasu saugatkani haiki Sana pauki ke mo sa ta takta mai ngai na lai re tension bi re sia kan da da si re na re si kan ai thamo na ngai du na aduna doctor so khanda sa so ta sana ta mo sia ra pun na thabak pun ma pun si ro la phok ra ya sum ta ra ga di sum si je ya ga di sakai lo sam ta ngang pun ta ta na balik te Doctor lam soi ko wajira ta do ko wajira thara section lo wa ko to lo man ta ba se apne pam jo private hospital ki sarkar lo su saw lo mo se lo ko ba yo kom company hide ko to gran ma yam ta min ba matu to mo da ba du ya pin da do ani sa ja to hospital ki da do da ni ji sina ba kam ba adin mo to ko ya is ko Malemgi mafam ataida pangthok nabagumna State Blood Cell State Health Society National Health Mission Manipur amadi Manipur lenga ke Directorate of Health Services anina sinduna ngasi Thobal District ki District Hospital Thobal gi DIEC hold su World Blood Donor Day lisangani kunmanga gi thoram pangthokre Give blood, give hope. Together we save lives. Saibahiram da pangthokpa thoram aduda Additional Deputy Commissioner Thobal Aribam Amarjit Sharmana EP Bahibasi Isada Mangjaba leite haiki
e pithokpana mioi kayagi punsi kanba ngamgadoribani mipum khudingmak e pithokpa haibasi tangai fadaba ama oina lowbaga loinana e pithoktuna e watpadagi mamal yamlaba mioibagi punsi pikhamna hangumsi haina appeal tawki thauramadu gi saruk ama oina blood donor kun mathoida badge amadi certificate piduna ikai khumnabusu utki DC Bishnupur Suariba Indian Red Cross Society IRCS Bishnupur District Branch ki President Puja Ilangbam IAS amadi Chairman Dr. Wahengbam Gulapi ki thausil makhada Indian Red Cross Society Bishnupur District Branch ki tarahomdoi shuba Foundation Day gamari lainana nomagi oiba awareness kam voluntary blood donation camp ama kumbi awang high school dangasi pangthokre IRCS Bishnupur District Branch kumbi Ideal Youth Association Kido kumbi People's Blood Donation People's Resource Development Association Bishnupur, New Life Foundation, NLF Manipur, Chayatap Foundation, Department of Transfusion Medicine RIMS, NHM Max na kusamnana sinduna pangthokpa thoramduda kumbi awang high school relief camp ta leiba IDP sing yauna IRCS Bishnupur District Branch ke Joint Secretary su oriba Huidrom Shyamsa na yangkai tarurak shubu oina EP bagaloina na nupi mapan yauna donor nifu humdoina lemna EP ki Thauramadu mari lainana Dr. Wahengbam Gulapi na EP duna E unit amana mioi ahumgi punsi kanba ngami haibagi wakal gi chauthokjaba nungaiba phangba ngamduna tension hanthahali aduga hakchangda kanaroidaba masak kaya E da yaukshilakpa adu hanthahanba ngamduna punsi sanganbada mateng pangi maramasina EP bada mangjaba amata leiti haiki Haukiba July ki tang kuntareta yumnam huidromda gas ki cylinder dagi horakpa maina yumgi ayamba saruk chakiba thogdoka mari leinana yumnam huidrom tera makhong makha leikaida thongkhong Lakshmi Bazar apunba maira paibina all gas care Manipur ga khusamnaraga nomagi oiba how to use and take care of LPG gas hadiba thimsida mass awareness kam training program ama pangthokre Awareness Thoram Sida LPG gas consumer sing na sakthong gas asi matau karam na sizinaraga kudong thiba kayadagi ngakthokani haibagi matangda all gas care Manipur gi manager SH Joy Prakash na theory amadi practical oina miyamda marikchumna takhi hairiba mafam asida gas na maram waraga kudong thiba thokdok thokre asig masigi mathakta AGC gi maikaidagi nungaitaba phongdoki amadi Thaudosi Manipurda amuk hana thoktana ba mipum khudimak section minasi haiki Adom gi inda adom gi lekai da adom gi khunda oi haine leke yari makai di hariba asigi awareness all Manipur gi makam khudimak ta ji lisang na program pi ba chalai ba che mayam singsu charu yabiu loinana gas asidagi tholok pa yaba khudong ti ba singsadagi ngak minasi tan minasi Federal Students Organization Kangleipak Fesokna leptana sathaduna lakpa drug awareness campaign gi sarukam oina ngasisu one day drug awareness campaign ma kaibi high school kaibi da pangthokre taramadu da khanghai singna mayai ka ba chinjakna khunai sida pidi ba saithing sing amadi haukiba singna haukhrabasu tungda hogalakliba mahiroi singda mayai ka ba chinjak amata chadana naba amadi churup thakwa kwa chaba talap chaba N10 SPWY ATS na singba sing sizinaba drug kapana chingba singa sina mahiroi singda asukimatik shokhali haibanu chingba tongan ba warol kaya thamki amasung asigumlaba drug awareness campaign asi tongan ba mafamda leiba high school higher secondary college singda fesokna makhatana leptana pangthokigani haiki Tinjang kaijang daba mahiroi kunai ama oinabagidamakta Facebook na mayai ka ba chinjak ki mayokda matam punamakta lepkhigani haina Facebook ki anti drugs secretary Katrimayum Naushana hairi ISTB network ki over the top OTT ki khuthangda Imphal West district ki manung chanba fayengda ISTV ki local program sing yauna tongan ba channel sing ngasidagi yengba phanghankhre Matam kuina ISTB yengba phangdana lerakpa adu ngasidagi yengba phanglagani khanbada aduki matik nungaiba fawi haina lamdam adumgi miyamna ISTB da phongdorakli mayam ama leibena ISTB mari tim ko problem mayam leibena ISTB yengba phangdawala masigi khanghaudana telau sinaptana waya sting dana no singi longlei musiki awa balaitana ai longlei hotel ayeng janglisga lakidana wali balai saabagi aine yam pamjawa ISTB ki mo da kulki wai yam pamjana lejabodo masi
ngasi di channel singkina pagi lapiraga ai ISTV connection to yugi dama hainga jari nang kaya da leiba uwa yama sagada anong singki nong lenok singki ISTV mari tak pokpa kari problem itaba laba ISTV si kaya sudah saga puringa ISTV connection to da bodo yang sana lere basi yang maik senge full ISTV ne sana ai kasena channel ISTV ge lapidana ai connection to yugi dama hainga kana Department of Agriculture Government of Manipur Madi Com Union Manipur na punna sinduna ngasi Imphal East District ki manung chanba Thayong Khulda Farmers Training Cum Seed Distribution Program pangthokre. Thayong Community Hall pangthokpa thoromaduda Justice Committee on Anglo-Manipuri War 1891 Martyrs and Freedom Fighters of Kangleipa ki Chairman Joy Chandra Konthaujamna Manipur da chananaba cheng hawai mapandagi nungtigi changlakliba mipan tanduna hingliba si lamdamashi mipal tangdanaba aikoi pun honaminasi haiki Nomada sabolo waise tata sangai alu tata sangai sing tata sangai nomada sangai tata mayam se si mayam se sangtram matamda sakhatpa ing tapamana bu khunai woi bangangbani mingondagi mipam tangda leiba mingondagi niraga sabadagi ngasi wari baneba masi wada nabagi damakta agriculture department of faikal leiba thabak thorom sing ase aikoi mayam support to bang thoi Manipur se afik lamdam amuk oiraga so apik state amuk oiraga so community suna khunaba nungsi sanana leiba iramdam ni aduga aikoi Manipur da ajaw phumna afik yosan base masi khudat lepodamni kari gumba yosan nanaba tawragadi Manipur da leiriba major community oiriba maitei leiringaida madu sunga yaba ngamoi kari gumba madu yosan nanaba honaragadi madu parat tambina nabagi damuta matam super same sarga lei Tungda Department of Sagol Hawaii Maru Singh Suyen Thoki. Sarugi Akiba Department ki official singna Sagol Hawaii Thana bagi matangda Maru Sembadagi Horaga Leina Tina Mathau Taba Hidak Singh amasung Hawaii Lokpa Phawbagi Tawgadaba Madi Tawroidaba Singh Ningthina Takpi ki. Junjaki awatpa leirakpa misingna hengalakpa pothok puthopagi chang hantarapagi awatpa si menkananaba leingakna National Food Security and Nutrition Mission gi makhada miyamda lemna phanghanbani haiki khunja singnasu ngasi yenthokliba maru singasi section na thawai yauna tharaga mahai lokna na bhona minasi haina Nodal Officer NFSNM Department of Agriculture W Shubhas na pautak piki lamsi mayam marang kai le bado sum mi ji yang khala ne sum yum cha de ade lei de ade lambi so ro chem ga ingol koi na ba mi tha na go pham ingol le ta picture adu gi su maram mo ga gi sin ja ko tho bo wa sang pa adu gi mathak ta um su e ko na tha ya go ma pham ke amal lei bado tha da ba tan ba na tra ga suning da ba thaning da ba adu go da gi su ko sin ja si wa ga pa si su le sin la pudina India government Bharat Sarkar na makhan makha kaya gi scheme da mating tangkhai adagi free course da ngasi free course ki makha da yang thopa dumba project scheme makha ya ba component amane Lions Club of Thobal Greater Centurion gi Nipan Laksuba Charter Night Ceremony Madi Lionistic Year Lesangani Kunmanga Kuntaruki Board of Directors ki Installation Program ngasi Thobal Ukramda leiba Waikom Mani Girls College ki Seminar Hall da pangthokre Thoramdu the Lions Club of Thobal Greater Centurion gi Laikhidrabi member Laukrakpam Ningol Leishangthem Ungbi Ahanbi Leimagi photo da Leishu Katuna Ikai Khumna Basu Utki Lions Club of Thobal Greater Centurion ki Secretary M Neshwari Debina Secretary Report Thamduna Lions Club of Thobal Greater Centurion Hogdorapadagina Hauzik Fawbada Taukiba Thabak Thoram Singh Charukyariba Singh Mafamda Sandokna Paudam Ki Thoramadugi Manung Channa Lion M Gozendro PDZ na Nauna member Uraklaba Singbu Induction ki Thoram Pangthoki Makha Tarakpada Athoiba Mithunglen amadi Installation Officer Weikiba Lion TS Ke Shona Lions Club of Thobal Greater Centurion ki Lionistic Year Lesangani Kunmanga Kuntaruki Board of Directors Singbu Installation ki Thoram Pangthoki amasung Charter Member Singbu su Ikai Khumnabu Utki Lamdam asida thokpa thodok wathok kaya da asoba thodang loriba Maira Paibi Imai Bill Singbu Ikai Khumnabu Utpu Waina Maira Sangasi Kudol Tobani Haina Ya School Esigi MLA Sate Bratagi meeting Makada Brahmapur Guru Aribam Laikai All Tumbutung upon Maira Paibigi Nauna Saba Maira Sang Sangabagi Thoramda MLA Toksum Sate Bratana Haikre MLA Namakata Kibada Maira Paibina Laikai Magia Koiba Mapumda
ꯆꯠꯅꯂꯣꯟꯆꯠ ꯁꯣꯏꯔꯛꯄ ꯑꯃꯁꯨꯡ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯔꯛꯄ ꯃꯇꯝꯗ ꯋꯥꯌꯦꯜ ꯄꯊꯥꯞ ꯆꯠꯊꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ ꯉꯁꯤ ꯁꯪꯒꯥꯔꯤꯕ ꯃꯩꯔꯥꯁꯪ ꯑꯁꯤꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗꯁꯨ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯔꯛꯄꯗ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯈꯛ ꯅꯠꯇꯅ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡꯁꯨ ꯂꯧꯕꯤꯌꯨ ꯍꯥꯏꯈꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕꯥꯛꯀꯤ ꯑꯆꯧꯕ ꯏꯁꯨ ꯈꯨꯗꯤꯡꯃꯛꯇ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯑꯆꯧꯕ ꯗꯥꯏꯇ ꯑꯃ ꯂꯧꯕꯗꯨꯕꯨ ꯃꯁꯛ ꯈꯪꯖꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯄꯨꯝꯅꯃꯛꯇ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯖꯒꯥꯗ ꯃꯩꯔꯥ ꯁꯪ ꯁꯦꯝꯕ ꯃꯇꯝꯗ ꯑꯩ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯕ ꯑꯃ ꯊꯣꯛꯏꯅ ꯈꯜꯂꯒ ꯃꯈꯣꯏꯅ ꯋꯥꯕꯤꯈꯤꯕ ꯂꯩꯕꯥꯛꯀꯤ ꯀꯟꯕꯤꯔꯛꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯊꯧꯗꯣꯟ ꯄꯣꯠ ꯑꯣꯏꯅ ꯇꯝꯖꯕꯅꯤꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯩꯔꯥ ꯁꯪ ꯑꯁꯤꯅ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯅꯠꯇ꯭ꯔꯒ ꯖꯒꯥ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕꯗ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯗꯨ ꯊꯝꯖꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯎꯔꯦ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯊꯧꯅꯥ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯕꯁꯤ ꯈꯪꯍꯟꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯊꯧꯅꯥꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯦꯞꯄꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯋꯥ ꯉꯥꯡꯕ ꯐꯪꯍꯟꯕꯁꯤꯅꯤ ꯅꯨꯡꯉꯥꯏꯖꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯃ ꯊꯝꯖꯅꯤꯡꯉꯤ ngasi Dhanamanjuri University Students Union gi office DMU gi Puwari da ahanbu oina inaugurate tawkre program aduda University sigi Vice Chancellor Professor W Chan Babu Professor TS Rabikanta Din Students Welfare DMU amudi DMU SU session lisingani kunmari kunmanga gi President Chalamba Khangembam University sigi tongan ba Din Constituent College singi Principal Singh ISOD Officer Singh amasung Mahiroi Singh sarkyaki Students Home Dhanamanjuri University haina University asigi VC na office asigi title thon ki Hozai Assam da Sumang Lila gi workshop tawduna lariba Manipur State Sumang Lila Council amasung Manipuri Culture and Sports Development Society Hozai Assam kusam naduna numitara mangani chumna satharakpa workshop ngasi loishinkre Maraksada break amalomina se Wow Soccer company gi crown maker real Chahi yankhai suraba soccer company gi crown maker real Hauzik market ta phangbiragani Mahaw yamna leiba pisu yam chawba crown maker real samani mayam su mahaw yengbiu crown maker real Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte chasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break tungda mohna taram noksari makha tarak pauda Lengakna miyam gi damakta paikhaliba yaifanaba scheme kaya si miyam da mapung phana phanghanba amasung yauhanaba pandamda Manipur State Rural Livelihood Mission Thobal-na chaliba thasagi kunipandagi district sigi leiriba Wangjing Tentha Lilong amasung Thobal City block ki tongan ba mafam mari da satharakiba cluster level convergence mela ngasi Charangpat GP amasung Wangkhem GP apunbagi oina Sarangpat mamang laikai da leiba Lamjau Hidam Leirak Community Hall da loishinkre PRI CBO Convergence Project ki manungchana District Administration Thobal amadi Manipur State Rural Livelihood Mission Thobal City Block ani gi meeting makhada Charangpat GP amasung Wangkhem GP na Gram Panchayat ani sida leiriba VLF taruk kapuna khusamna duna pangthokiba Convergence Mela aduda Deputy Commissioner Thobal Hana Kamaina khungang singda leiriba miyambu lengak na miyam gi damakta piriba scheme kaya gi kanaba sing asi phanghanaba gi damakta sinba mela ama oibana miyam na su mela asida lakliba department sing gi staff sing dagi kanaba sing asi lobi ho haiki District Administration Thobal na su miyam da lengak gi kanaba kaya asi phanghanaba leptana hona khigani haina makha taki Serving beneficiaries se phanghanaba haina government ki program se sili bunina asida aikogi officers miyam na su further explain to hero haina officials miyam na su haidagi government na tawba yama makhai di district administration along with the coordination and cooperation of different functionaries of the government aikoi na su hona chalege
Aryabhat to Gaganyaan, Ancient Wisdom to Infinite Possibilities Haibasida Nerak Shuba Space Day Celebration Lisangani Kunmangagi Thoram Ngasi Hotel Imphal Sangai Hold Pangthokre, Indian Space Research Organization ISRO, Northeastern Space Application Center Manipur, Remote Sensing Application Center Nasinduna, Indian Institute of Information Technology Manipur, IIIT Emna Sargyaduna Pangthopa Thoram Duda, Tongan School Singi Mahiru Singh Sargyaduna Quiz Competition Amasu Pangthoki. Competition aduda Herbert School Sangangaidagi Angom Sebastian Amadi Decima Haurongbomna First, Don Bosco School Chingmairongdagi Valentine Konshowa Amasung Mahananda Nongthombomna Second Amasung Ahumsuba Position da Ruda Academy Thobalgi and Nidhiva Devi Amadi Arbin Waikomna Takre. Thoramduda Director RK Radeshanana India Government ki Planning Department na tungan sector singi Agri Disaster Management sing da meeting changduna saukhatna na bhona basigi mathakta space ki lamda hena khumang chaukshin na bagi damakta paikaliba thodang singbu mahirug sing da khangana na ba thoramasi pangthokpani haiki. While planning any project, any development project, maybe health, education or any other, so we need to submit some gap analysis report based on the space. So currently this practice is to be done by Jat Ahmedabad. All these things may be done by our NARSEC in the state of Manipur. Tongan bank sing da thabak toramba thabak tagi potharaba bank pensioner singna tongan demand sing tanduna India pumbagi wenanga sisathari bahangar strike manung channa Manipur ge bank pensioner singna su thangmaiban baisnam laikai de leiba ima panthoibi sanglen kam community hall da chara henbagi khongjang sangshin kre khongjang du da bank pensioner singna saruk yakhiba kolona tongan demand sing thaba play card sing su sizina ki coordination of bank pensioner and retires organization ki convener Jerome Babulna demand asi matam kuinadagi tanduna lakpa demand singni demand sing asi laingakna pithokpiu haiki pensioner sing ko kana sarkarna nakai jana tang kambili pa si yaraga di masi ina pension view amadi masi pian de ba si ta paida masi de masi ka simaru Tamenglong District Congress Committee na sinduna district level Samvidhan Bachao Rashtriya Parayatra Rally ngasi multipurpose hall Longmai Part 3 None District Headquarter Bangthokre Thoramduda Wahidur Rahman General Secretary Organization Manipur Pradesh Congress Committee MD Zakir Chairman Minority Department MPCC Adai Faumai na Chingbasing Sarugyaki General Secretary MPCC MD Wahidur Rahman BJP government na awana taraba minority community singbu yengshindre maduna maram oraga constitution bu kanaba madi mapangal kalhanana ba BJP lamdam sidagi muthatpa mathau tare haiki Congress party na government dissolve toraga anoba election tawduna popular government ama semba pami haiki PRC impose tawra matungda amuk madu hen phagadra haraga hanana government amuk kaina sathi ba mongda lebaksi kanma ngamdre praja sing apa pangthokpa ngamdre nase habe sing hangdokpa ngamdre miyobegi right se amaga manana pangthokpa ngamdre madu mara oidna samvidhan ji kai thare asina mara oidna rasi basa sanse ajiti tawbiranu madugi muhutta akoi congress party ki demand de praja ki mandate kornaba anu fresh election tawbiro Directorate of Health Services Manipur gi officials sing yapun batti mamana se ukrul gi Fungreida hostel galona na nursing school sagaliba darpanna Laishipung Christian Hospital gi tapthok liba saruk sing loina na district hospital ukrul da paikat liba project providing super speciality hospital gi phifam yengshin kre thoramduga mari lena na Dr. Y Premchandra na PM Divine Makhada Paikaliba project asi chahi ani gi manungda loishingadabani project asina health care gi lamda hena kana ba pibata natana ahen ba department apaba kusukulai amade infrastructure sing hapsinduna kwaidagi hena phaba hospital ama oinana ba honagani haiki district hospital authority ukrulna yengshin ba laglibati madubusu harau taramna oki BDF Singi Wakat Thabakta Onthopiu Haina JDU Manipur State Unit ki Vice President Sanjoy Ahanthemna Governor ki Pungning Chingsilakli Sei Taramanga Hena State Sigi Law and Order Ngak Sen Bada Ahing Nungtil Khagdana Asoba Thodang Lauraga Lakliba Village Defense Force VDF Singi Wakat
ngasi gi leingak na taduna thabak to onthopiu hojik VDF singna tha amada fangliba khusumal si yamande makoina thagi fangliba khusumal asina makoigi imung pubada awaba ma oi angang sing lairik lai shutam hanba ana ayek yaurakpada VDF sing asuki matik awaba oire haike lengang na paikhat po war on drugs ki madugi poppy plantation yan that pachat pada VDF che diraw sing sigi basu mayam yaw makoina tawriba thawdang makoina lawriba thawdang asi really commendable. So I would like to draw kind attention of our honorable governor to listen to the demands. CS Joy Kumar Sarmagi numit mangani gi ba solo forest run nama Central Forest Division Forest Department ki matengalona nangasidagi Sangmai Police Station mamangdagi lamthakre thoramsida Central Forest Division gi DFO Bikram Suresh Madhe Sangmai Police Station gi OC madhyate police officer sing sarugya ki Run for Forest Run for Environment haiba timda mathangi tha mari fawba tampaki tongan tongamba district mangagi mafam singda koina satuna chenduna miyamda awareness pigani hairi sahi asigi Mars mapandagi Khongshala ki bi Uttar Pradesh ki Meerut ki chahi kul humdoi shurabi Tapasya Upadhyaya ngarang Mission Healthy Bharat ki Sampurna Bharat Jatra gi khongchata tara sub state woina Jeribam Manipur da thunglabada Ashram Guest House Kalinagar Jeribamna taramna okre khongchat siga mari lenana Tapasya Upadhyaya mafam da climate change health literacy youth empowerment amadi animal cruelty gi matangda awareness piba khongchat amani mission asi bullet garina lit tawraga mioi ahumna saba Mahindra Tharda join tawduna satpa khongchat amani hojik fawbada Manipur tharaga state tara sure khongchat asida India gi state ko nipan union territory nipan Andaman and Nicobar Lakshadweep Island mafam singda chahi amagi manungda yaunana pandam thamli amadi Delhi da khongchat asigi aroiba panthungpham oigani haiki अभी तक 10 स्टेट्स कवर किए दिस इज आवर 10th स्टेट 5 महीने हमारी जर्नी को हो गए ये 1.5 साल की कंटिन्यूअस जर्नी है जिसको हम दिल्ली में एंड करेंगे और सबसे बड़ा विश्व का ये अवेयरनेस कैंपेन कंडक्ट करेंगे मेरे साथ मेरी टीम है जिसमें 3 लोग होते हैं एक महिंद्रा थार में वो मुझे ज्वाइन करके रहते हैं कंपनी करते हैं और हम इस कैंपेन को स्कूल और कॉलेजेस के स्टूडेंट्स के साथ कंडक्ट करते हैं National School of Drama na Malem gi saknai raba oza Ratan Thiam leikidabagi awaba phongba mifam ama NSD gi auditorium da hokiba July 19 da pangthokre leikidraba Ratan Thiam gi Mahiroi Singh NSD gi director amasung faculty members sing sarugya kiba mifam aduda mahaka thabak tominarakiba theater gi lamda masaknai raba mioi kaya online gi khuthangda sarugya ki Ratan Thiam NSD da former director wana thabak torumbaga loinana Sangit Natak Academy gi chairman wana su thabak torum kibatanatana theater gi lamda lauramba thodang singbu ningsingduna singthaki amasung minute ani tuminna leiduna leikidrabagi mafamdai kai khumnabasu utki NSD gi director Chatranjan Tripathi na Ratan Thiam gi Chakrabhiu yenglubadagi mangonda inspired tawkibana NSD da mingchanduna tamlakibani haiki yamna kina respect tawjaba mahakumba ama theater gi lamda award pa oihoragani haiki NSD Tripura unit ki former director na Ozaratan Thiam asuki matik particular oiba drama gi sequence khudingmakta yamna section thabak toba mahakna pamliba art adu hek yodriba phawba hanjin honaba yamna kuppa theater director ni haina singthaki NSD da oza oina theater takpirakpa oza amana Ozaratan Thiamna leikidabada India gi Theatre Institute khudingmakta artist singna amadi mafam khudingda mahaki awaba phongdoklokpa sigumna amukta thengna kidri haiki Iyonggi fi amasung phisabi sing yokhananabagi pandamda Chingarel Tezpur da Nandaibam Ungbi Hen ngakpigani Nandaibam Omni Handloom House ngasi hangdokre Yening Mangal Housing Cooperative Society Limited ka khusamnaduna Kwanthozam AC gi manung chanba Chingarel Tezpur da Nandaibam Omni Handloom House hangdokpagi thoromda Nandaibam Omni Handloom House ki proprietor Nandaibam Omni na ngasidagi hangdokliba handloom house asi lamdam sigi iyong da sariba Fising yokananabagi pandamda hangdokpani hojik fawbagi oina fisabi kunthra romga khusamnaraga makoina sariba iyonggi fising yonfamgi khudongchadaba leibada leishilaga house asina yonbani yelhongaidagi sizinaraklaba nupigi fanektagi horaga changdaba yadraba fising amasung nupagi su khudai yauna atai fising asi thadoknaba yararoidaba aikhoigi fizet singni haiki
ꯏꯌꯣꯡꯗ ꯁꯥꯖꯔꯤꯕ ꯐꯅꯦꯛ ꯐꯤ ꯑꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯣꯔꯣꯟ ꯆꯥꯔꯣꯟꯗꯒꯤ ꯑꯗꯨꯝ ꯂꯩꯖꯍꯧꯗꯧꯔꯕ ꯐꯅꯦꯛ ꯐꯤꯅꯦꯕ ꯌꯣꯟꯈꯠꯆꯅꯤꯡꯉꯤ ꯑꯩꯅ ꯐꯖꯅ ꯑꯩꯅ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯁꯤ ꯌꯦꯅꯤꯡ ꯃꯉꯥꯜ ꯑꯁꯤ ꯍꯥꯡꯗꯣꯛꯆꯔꯒ ꯑꯩ ꯐꯖꯅ ꯌꯣꯛꯈꯠꯆꯒꯦꯅ ꯑꯩ ꯊꯃꯣꯏꯅꯨꯡꯗ ꯈꯟꯖꯔꯒ ꯑꯩ ꯇꯧꯖꯔꯤꯕꯅꯦꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯅꯟ ꯖꯨꯗꯤꯁꯤꯌꯦꯜ ꯁ꯭ꯇꯥꯝꯞ ꯄꯦꯄꯔꯁꯤꯡ ꯁ꯭ꯇ꯭रीट ꯕꯦꯟꯗꯔꯁꯤꯡꯗ ꯂꯩꯕ ꯐꯪꯗꯕ ꯑꯗꯨꯒ ꯗꯨꯀꯥꯟ ꯂꯅꯥꯏ ꯗꯨꯀꯥꯟꯁꯤꯡꯗꯗꯤ ꯂꯣꯒꯤ ꯋꯥꯡꯃꯗ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯤꯕ ꯑꯁꯤ ꯌꯦꯡꯂꯒ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀ ꯈꯨꯠꯁꯝꯅꯗꯨꯅ ꯗ꯭राꯏꯕ ꯆꯠꯊꯈ꯭ꯔꯦ ꯁꯨꯒꯅꯨꯗꯒꯤ ꯃꯌꯦꯡ ꯂꯝꯖꯥꯎ ꯁꯦꯛꯃꯥꯏꯖꯟꯗꯒꯤ ꯋꯥꯕꯒꯥꯏ ꯀꯛꯆꯤꯡ ꯁꯣꯔꯥ ꯑꯃꯁꯨꯡ ꯄꯂꯦꯜ ꯐꯥꯎꯕ ꯗ꯭राꯏꯕ ꯆꯠꯊꯈꯤ ꯗ꯭राꯏꯕꯁꯤꯗ ꯂꯅꯥꯏ ꯗꯨꯀꯥꯟ 15 ꯑꯃꯁꯨꯡ ꯁ꯭ꯇ꯭रीट ꯕꯦꯟꯗꯔ 2 ꯆꯥꯎꯅ ꯆꯦꯟꯅꯔꯝꯕ ꯊꯦꯡꯅꯈꯤ ꯃꯈꯣꯏꯗꯒꯤ ꯅꯟ ꯖꯨꯗꯤꯁꯤꯌꯦꯜ ꯁ꯭ꯇꯥꯝꯞ ꯄꯦꯄꯔ 939 ꯊꯦꯡꯅꯈꯤ ꯀꯛꯆꯤꯡ ꯊꯧꯕꯥꯜ ꯏꯝꯐꯥꯜ ꯋꯦꯁꯠ ꯑꯃꯁꯨꯡ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯁ꯭ꯇꯥꯝꯞ ꯕꯦꯟꯗꯔ 8 ꯆꯦꯟꯅꯕ ꯊꯦꯡꯅꯈꯤ ꯆꯦꯟꯅꯔꯤꯕ ꯗꯨꯀꯥꯟ ꯑꯃꯗꯤ ꯁ꯭ꯇꯥꯝꯞ ꯕꯦꯟꯗꯔꯁꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯑꯁꯤꯒꯨꯝꯕ ꯂꯣꯅ ꯌꯥꯗꯕ ꯊꯕꯛꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯌꯥꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯐꯨꯗ ꯁꯦꯐꯇꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯦꯅꯥꯄꯇꯤꯅ ꯁꯤꯟꯗꯨꯅ ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯆꯥꯅꯅꯕ ꯌꯣꯜꯂꯤꯕꯁꯤꯡꯒꯤ ꯈꯨꯗꯛꯇ ꯂꯥꯏꯁꯦꯟꯁ ꯑꯃꯁꯨꯡ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯅꯕꯒꯤ ꯀꯦꯝꯞꯀ ꯂꯣꯏꯅꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯃ खाबुंग कारोंग कम्युनिटी हॉल सेनापति पांथोखरे थौरम अदुदा फूड सेफ्टी एडमिनिस्ट्रेशन सेनापति की डीओ एल जोनीना चाननब योलिब खुदिंगमकना वैलिड ओइब लाइसेंस अमसुंग रजिस्ट्रेशन फूड सेफ्टी एंड स्टैंडर्ड अथॉरिटी ऑफ इंडिया दगी लौब तंगाई फदे हाइखी लाइसेंस याउदना चाना थंगनब योनबसिंग लुपा लाख 10 फावबगी फाइन थिहनबे याय कनागुंबसिंग रजिस्ट्रेशन असि वेबसाइट दगी लुपा 100 थिरगा चही अमगी लौब याय थौरम असदा काथिको कारोंग खाबुंग कारोंग वाखोंग अमसुंग माउ कारोंग की असाथक योनबा मियोय हुमफुरोमसु सरुक याखे मणिपुर लेंगांग नमतेंग पांगदुना इंडियन आर्म फोर्सेस न सिंधुना पांगथोकलिबा 153 सुबा एडिशन दुरान कप की इम्फाल चैप्टर की टीम तरुकना सरुक यादुना थासगी तांग कुंथ्रादगी खुमलंपा की मेन स्टेडियम द सथरिबा कपसगी हयेंग नुंगथिल पुंग मरी ताबदा स्टेडियम असिदा इंडियन नेवी फुटबॉल टीम अमदी आई लीग की टीम रियल काश्मीर सानगनी हाइडी हौजुक सानबगी पाव अखोयगी सीनियर स्पोर्ट्स जर्नलिस्ट बोयाई निंगथौजमदगी लोबीसे तरामंगा सुब हॉकी इंडिया सब जूनियर मैन नेशनल चैंपियनशिप की ngasi sanakhiba manipur gi ahum suba league match ta manipur hockey na kerala hockey bu maitiba pikre hockey india gi meng makhada tha sigi tang kunipal dagi tamil nadu gi senai da state tarana grobani thongna khaidokuna chathariba taramanga suba hockey india सब जूनियर मैन नेशनल चैंपियनशिप की ngasi sanakhiba manipur gi ahum suba league round match ta manipur hockey na kerala hockey bu panjal ani amada maitiba pikhibane manipur hockey gi mai pakibigi panjal ani adu laisram max na field goal da match ki kunthra manga suba madi mani matum maibam na field goal da match ki humpu taruk suba minute sanki match asida manipur gi sanaroi mani matum maibam na player of the match ta ki hayeng nungthil pung mari tabada sanagadoriba mari suba aroiba league round match ta मणिपुर हॉकी अमदी हॉकी हिमाचल प्रदेश का सानगने अहानब इथोई मेमोरियल नुपी खुदकांग टूर्नामेंट की ngasi sanakhiba match ता सिंगजमई कांगखुट टीम ए ना कैसामथोंग के सीओ कांगखुट पुमाई टिप पिखरे मणिपुर कांग एसोसिएशन की मेंग मखादा सिंगजमई कांगखुट सिंधुना था सिगी तांग कुलुमदैदगी कांगखुट तरani थोइन ग्रुमरी थोंग खाइदुकुना सिंगजमई कांगचंग चथरिबा अहानब इथोई मेमोरियल नुपी खुदकांग टूर्नामेंट की ngasi sanakhiba match ता सिंगजमई कांगखुट टीम ए ना कैसामथोंग के सीओ कांगखुट पु पंजल 13 तरा दा माइटि पिखिबने मैच असिदा सिंगजमई कांगखुट टीम ए ना अहान भापता पंजल 13 मदी अनि सुभापता पंजल तरु काखि कैसामथोंग के सीओ कांगखुटना अहान भाप अमदी अनि सुबा हापता पंजल मंगा काखि हयेंग मैच लेरोय टूर्नामेंट असिगी मथंगी मैच था सिगी तांग अनिदा सिंगजमई कांगखुट टीम सी अमदी या स्कूल कांगखुट का सानगने हौजिक लोइसलकपदा मरुओइबा पाव अमुका हना पिजरी जिरीबामदा मैतै अंगांग अहुम अमदि नुपी अहुम हाटपदा चेनबनी हाइबा मरुओइबा मियोय अमा एनआईए ना फारे हाइरी मणिपुर लेजिस्लेटिव असेंबली की हेल्थ एंड फिटनेस सेंटर में स्पीकर टी एस सत्यव्रतन हांगदोखरे
Lecturers Association Manipur Lam Lisingani Taranipal Bets na Sangshilakhiba pen down gi strike Lenga Kawari Sanabadagi Matam Kharagi Wena Handokle Haidi. Amasung Ain gi Wangmada Lam Khopsan Basing Thobal District Administration Asu Takai Bahokre. Masig loinana ngasigi oinadi ISTV News matang sida tension jari mideng tabiriba punamakpu amuka hana kurumjari.